ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯂꯩꯈꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯃꯦꯅꯤꯌꯥꯗ ꯈꯨꯠꯂꯥꯏ ꯌꯣꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯖꯔꯕꯥꯏꯖꯥꯟꯅ ꯏꯟꯗꯤꯌꯥꯗ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯃꯦꯅꯤꯌꯥꯗ ꯑꯣꯐꯦꯟꯁꯤꯚ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯌꯣꯟꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨ ꯑꯖꯔꯕꯥꯏꯖꯥꯟꯒꯤ ꯏꯟꯇꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯑꯣꯏꯕ ꯊꯕꯛ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯑꯖꯔꯕꯥꯏꯖꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯗꯨꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯥꯔꯃꯦꯅꯤꯌꯥꯕꯨ ꯑꯖꯔꯕꯥꯏꯖꯥꯟꯗꯒꯤ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯟꯁ꯭ꯌꯣꯔ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄꯁꯤꯅ ꯑꯖꯔꯕꯥꯏꯖꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯃꯦꯅꯤꯌꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛ ꯑꯦꯒ꯭ꯔꯦꯁꯟ ꯁꯣ ꯇꯧꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯗ ꯅꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯖꯔꯕꯥꯏꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯀꯌꯥ ꯑꯃ ꯑꯖꯔꯕꯥꯏꯖꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒ ꯆꯩꯅꯥꯒꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯊꯥꯎꯁꯤꯡ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯦꯒꯥ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯖꯥꯔꯚ ꯑꯗꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯒꯤ ꯀꯝꯄꯅꯤꯁꯤꯡꯅ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕ, ꯃꯗꯨꯗ ꯐꯪꯂꯛꯂꯤꯕ ꯔꯤꯁꯣꯔꯁ ꯑꯗꯨꯒꯤ 15%ꯅ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯉꯥꯛꯅ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯐꯝ ꯈꯔꯗ ꯃꯤꯅꯔꯦꯜꯁꯤꯡ ꯃꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯀꯌꯥ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯂꯨꯔꯕꯅꯤ, ꯃꯗꯨ ꯃꯥꯏ ꯄꯥꯛꯇꯅ ꯇꯣꯛꯈꯤꯕꯅꯤ꯫ ꯌꯨꯑꯦꯁꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯅꯥ ꯑꯃ ꯐꯪꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯆꯩꯅꯥꯔꯣꯝꯗ ꯑꯣꯏꯅ ꯌꯥꯝꯅ ꯅꯛꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯄꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯕꯨ ꯁꯦꯡꯁꯟ ꯊꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯨ ꯍꯣꯡꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯔꯥꯏꯚꯜꯗ ꯂꯩꯔꯤꯕ ꯄꯥꯋꯔꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯦꯂꯥꯏꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯔꯛꯅꯕꯒꯤ ꯃꯔꯝꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯊꯪꯗ ꯃꯃꯥꯡꯒꯤ ꯆꯍꯤ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ ꯁꯣꯛꯅꯔꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯔꯊꯣꯗꯣꯛꯁ ꯈ꯭ꯔꯤꯁꯃꯥꯁꯀ ꯃꯔꯤ ꯂꯩꯅꯅ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯅꯧꯕ ꯃꯐꯝ ꯁꯣꯂꯦꯗꯥꯔ ꯑꯁꯤ ꯀꯦꯞꯆꯔ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯂꯦꯗꯥꯔ ꯀꯦꯞꯆꯔ ꯇꯧꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ, ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯣꯂꯦꯗꯥꯔꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫